मोबाइल कौरमेदना अयंबे अय अमुना अंजलक नुंगाइत्रे मोबाइल दो अमता पुथोकपिरौबा से थबक चलमदाइदने करी करी चिथा नांथागे हाबदो खरा खरा येंगा चलदिने फदौबा वो ऑफिस अब नंगबने चांग मुथों थबक अमा मुतौ अय को लोइना ngauरे कइनो अदु कन ngangiदुबो नोइगी नतैमा मसक फजबेसिना अइगी असोइबा महेक उबदा nganगना दोइगी येंगागा नाइरे हाबसे नंग खदबरा हाबने होइने हेता काउथोबा अदो मतुंग मनाउदी मी कनाम तादनबा नंगी नाकोमयादा तपना हायरगेबा हो यारे नरैगा मुकोलनु होरेन ऑफिस हलकपदने नंगना ngarang लाइरप मफमदुदगी लाइरकप यारोय मी मेयानदी हावेना ट्रिट्रि इनरिबे दुकानी हाउत्रबा हाइसा हो हिदाक मनादो सेंगबा वाले वा मतंग हाइबदा खुदोन बिना थिन थिनदना ताक्ट्रिफाव खंगदब नुपासिबो करंब नुपानो सिबो अदु ओइरगना ओरी योंबा दुकानदुदगी हौरे लौरा लोइरेदना अयंबे अय थेंगेबको अय होरेन उरी योंबा दुकानदुदि लेरागे अय चलेको अय चले मसीदेबा नुक्सिरोय हाबसु ngamde matam lenpham khangde chak cha thoagane ludo hekta sanawrage थबुक चटपसे इरुजा माइथजरगा चटनिंगमने से अस इंगने इंगबने आइना खरे इरुजब तनबगा इसिंग असाबा खरे लुमो हाइदौसो अस हाइबा ngamद्रेने तौरिस हो कइदौबगी इसिंग अइंगबने इरुजदोइनो अइना सानजरमबने सनारे नंग आइगी इसिंग असाबा थांगतलेबा करिनो नि तौरिसिबो करिनो आइबु मंगना ताइबंगना तौरिसिबो अइसिबु चिन खरा कले हाइदुनबु मवा मपुरोइबा नुसिरमोइ खनब्रा सनारे नंगी वाइसिंग असि ताबदा आइ ngasiदि पेना मुक्तंग कपनिंगलखरेदा हो ngasi natro noi thikagi bin kaini haiduba मानी नशीनी ओह आइसी ओतोंना काउगनखरेदा बिन फंगमदाइ खुदिंगी नंग नैबु सुमाइना नुक्सिबि हाइबसे आइ काउरुरे हे सनारे अदो मोइदा चो हंदक्ति सना सन कुंछागी लि अमदि आई सादा यादमनि को हा हो अइना सानिंगदुना सागदबा सना नतिये नोइ ननाउपि सेमरांग मानबि म लैजे असिना सना सन कुनगी लिक सिरबनेना मुखाइरिये अदुनने मंगोंदगी हेना चावबा म सारगने अमुक्ता मुक्सिनगे अस सनारे नोइ नुपीगी मुक्तोक मुक्सिनगा तौबसिदि यारे नंगिने अदुगिना तौदुदनी अंगांसिनने इथक्ता काखराइसे मीगिना हाइफेक्टंग हाइबदा ननाव पासिनबु हेना थवा यावसिलिने मशी अंगांसी याम तौरबोइरे नंदी कदाइदगे खंगनीगे यु खरा थक अमदा खरा चट लेरे आइगिदि हाइसिनी लेगे साद्रबा आई इपाम चखिनी हाइजिनी कैदौबै सारोइदुइनो मशी अंगांसिना खलिसिबु नुपीना ngamba नुपासी मा खक्तने सिरो मंगुंदगिदि नंगने हेना आई ngami नत्रो मशी अंगांसे आइनि साउरप मिकुप्तने आई थबुक तोरकने हाइसिनी हो तपना ngango ननाउ नुपीने ना अमा लेरिसिना एगी असोइबा तादौगी मना थांकत लेरिबनी इश मखोइदि स्टेप मयाम चंगसलम बिबजानिदरा यारसे खितंगना चटनबा तौरोसे बिलदोम तकाइ थोरोबा कोइ लमचेन बिदु असि सुति थायेना कॉलेज चतदाइने हो चते सुति थाय हाइदुनबो कै कानदुइनो एगी थबक मतेंग मचेन अमफो पांगबसु नतबदुबो मिरेम थापसे ए याम पामजदे हाइसिनी मधु यांगांगदुसुने मंगोंग तारक्तदिने आई थबुक तोरकने हारिसिनी अदो इबुंगोइ सेंदुसु आई हुरेन थाबिखरगे से सावरनोबा हेरा मनम्मदबु मागु मिनु उसिते याब्रा नंगिदमक आई लेरिसिदि आइने इरुजा थोगा बिन काइरुरगेबा लाओ चंगसि लाओ
ꯑꯁ ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯝꯃꯤ ꯑꯁ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤꯅꯦ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯣꯔꯤꯗ ꯑꯁ ꯂꯟꯆꯦꯟꯕꯤ ꯏꯅꯝꯃ ꯏꯅꯝꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯂꯟꯆꯦꯟꯕꯤ ꯕꯦꯅꯥꯎꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤ ꯅꯪ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ ꯏꯅꯝꯃꯁꯦ ꯀꯣꯛ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯒꯤ ꯆꯥꯝꯗ ꯊꯤꯕꯤꯔꯨꯈꯤꯒꯦ ꯂꯟꯆꯦꯟꯕꯤ ꯏꯅꯝꯃ ꯅꯪꯉꯣꯟꯗꯅꯦ ꯄꯥꯈꯣꯟ ꯄꯥꯛ ꯍꯥꯏꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄ ꯌꯥꯕꯅꯤ ꯅꯠꯇꯦ ꯃꯥꯒꯤ ꯆꯥꯛꯇꯨꯕꯨ ꯃꯤꯅꯠ 5-10 ꯊꯦꯡꯊꯕꯗ ꯃꯥ ꯁꯤꯔꯗ꯭ꯔꯣ ꯍꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯒꯤ ꯅꯅꯝꯃꯁꯦ ꯃꯥ ꯃꯊꯟꯇꯔꯣ ꯌꯥꯔꯦ ꯏꯅꯝꯃ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯆꯠꯂꯣ ꯑꯝꯇ ꯂꯧꯔꯨꯆꯣ ꯑꯉꯥꯡꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯗ ꯅꯣꯡꯃꯇꯪ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯇꯦꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯒꯅꯦ ꯑꯝꯇ ꯎꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯤꯒꯦ ꯕꯦꯅꯥꯎ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯕꯨ ꯋꯥꯕ꯭ꯔꯥꯅꯦ ꯋꯥꯗꯦꯗ ꯅꯦꯅꯦ ꯅꯦꯅꯦ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯋꯥꯕ꯭ꯔꯥ ꯅꯦꯅꯦꯁꯨ ꯋꯥꯗꯦꯗ ꯃꯌꯥꯝꯗꯒꯤ ꯐꯥꯔꯁ ꯇꯥꯅꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ ꯍꯣꯏ ꯅꯦꯅꯦ ꯅꯦꯅꯦ ꯑꯗꯩ ꯑꯆꯥꯄꯣꯠꯁꯦ ꯂꯩꯕꯤꯌꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯕꯦꯅꯥꯎ ꯅꯦꯅꯦ ꯍꯌꯦꯡ ꯂꯩꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯌꯨꯝꯗ ꯆꯥꯛ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯅꯦꯅꯦ ꯑꯩ ꯑꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯂꯩꯕꯤꯌꯣꯕ ꯅꯦꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯦꯕꯣ ꯂꯩꯕꯤꯌꯣꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯨꯔꯥ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯅꯍꯥꯟ ꯁꯣꯛꯈꯤꯕ ꯄꯣꯠꯇꯨꯒꯤ ꯁꯦꯟꯗꯨ ꯄꯤꯔꯝꯃꯒꯦ ꯍꯥꯏꯔꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯄꯤꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯒꯤ ꯄꯤꯕꯅꯣ ꯄꯤꯗꯦ ꯈꯨꯔꯥ ꯑꯗꯣ ꯍꯣꯔꯦꯟ ꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯧꯖꯈꯤꯒꯦꯕ ꯈꯨꯔꯥ ꯑꯁ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯂꯩꯕꯅꯤꯗ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯔꯥ ꯑꯉꯥꯡꯁꯦ ꯆꯥꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯃꯇꯪꯗꯤ ꯂꯧꯖꯈꯤꯒꯦꯕ 이베마 ꯅꯪꯅ ꯍꯦꯛ ꯁꯣꯛꯄ ꯄꯣꯠꯁꯦ 이놈 ꯑꯗꯨꯒꯤꯅꯦꯒ 이붕 ꯑꯗꯨꯒꯤꯅꯦꯒ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯉꯁꯤꯒꯤ ꯈꯨꯂꯥꯡ ꯉꯥ ꯀꯧꯗ꯭ꯔꯤ ꯈꯨꯔꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩ ꯅꯉꯣꯟꯗ ꯄꯣꯠ ꯁꯣꯠꯄ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏ ꯈꯨꯔꯥ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯅꯤꯌꯦ ꯕꯦꯅꯥꯎ ꯁꯤ ꯂꯥꯎ ꯀꯩꯅꯣ ꯆꯥꯅꯤꯡꯉꯤꯕꯣ ꯇꯨ ꯀꯀꯥ ꯁꯤ ꯆꯥꯅꯤꯡꯉꯦ ꯁꯤꯁꯦ ꯁꯦ ꯂꯣꯏ ꯂꯧꯔꯗꯕꯅꯤ ꯈꯨꯔꯥ ꯁꯤ ꯄꯦꯛ ꯇꯧꯕꯤꯌꯨ ꯗꯁꯒꯦꯟ ꯑꯃꯈꯛꯅ ꯌꯥꯅꯤꯌꯦ ꯍꯦꯔꯥ ꯇꯤꯠ ꯂꯥꯎꯕ ꯑꯆꯥꯄꯣꯠ ꯈꯔꯁꯤꯒꯤ ꯈꯨꯔꯥ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯅꯤꯗ ꯕꯦꯅꯥꯎ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯀꯀꯥ ꯗꯁꯒꯦꯟ ꯑꯃꯈꯛꯅ ꯌꯥꯅꯤꯌꯦ ꯍꯦꯔꯥ ꯇꯤꯠ ꯂꯥꯎꯕꯁꯤꯒꯤ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯕꯦꯅꯥꯎ ꯁꯤ ꯄꯥꯏꯁꯤꯜꯂꯨꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯗꯁꯒꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣꯅꯦ ꯈꯨꯔꯥ ꯀꯌꯥ ꯇꯥꯔꯦꯕ ꯁꯍꯦꯟ ꯀꯌꯥꯕꯨ ꯇꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯁꯣꯠꯄꯗꯤ ꯈꯨꯔꯥ ꯌꯥꯏꯅꯦ ꯅꯪꯗꯤ ꯁꯠ ꯁꯠꯀꯤ ꯃꯤꯅꯤꯅꯦ ꯑꯁ ꯈꯨꯔꯥ ꯈꯨꯔꯥꯒꯤ ꯂꯧꯗꯧꯗꯣ ꯁꯤꯗꯒꯤ ꯂꯧꯔꯣ ꯉꯥꯔꯤ ꯄꯋꯥ ꯑꯝꯇꯒ ꯂꯧ ꯅꯪ ꯉꯥꯔꯤꯁꯨ ꯂꯧꯒꯦ ꯍꯥꯏꯔꯛꯑꯣ ꯈꯨꯔꯥꯗꯒꯤꯗꯤ ꯂꯧꯔꯣꯏꯗ ꯑꯦ ꯑꯣ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯁꯤ ꯉꯥꯡꯒꯤꯗꯤ ꯑꯣꯊꯣꯛ ꯑꯣꯊꯣꯛꯄ ꯑꯁ ꯈꯨꯔꯥ ꯑꯩ ꯈꯨꯔꯥꯗꯒꯤꯗꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯔꯣꯏꯌꯦ ꯑꯦ ꯁꯦꯟ ꯈꯔ ꯁꯣꯜꯂꯦꯅꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯉꯥꯡꯕꯅꯤ ꯈꯨꯔꯥ ꯈꯨꯔꯥ ꯈꯨꯔꯥꯒꯤ ꯗꯨꯀꯥꯟ ꯁꯤ ꯌꯣꯜꯂꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯈꯨꯔꯥ ꯑꯩ ꯉꯥꯔꯤ ꯂꯩꯔꯨꯈꯤꯒꯦꯀꯣ ꯃꯁꯤꯗꯤ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯟꯆꯦꯟꯕꯤ ꯍꯥꯏ ꯂꯟꯆꯦꯟꯕꯤ ꯄ꯭ꯔꯣꯕꯥꯞ ꯂꯥꯎ
ꯂꯥꯛꯀꯦ ꯏꯅꯝꯃ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯦ ꯀꯩ ꯂꯩꯔꯒꯦꯗꯤ ꯀꯩꯅꯣ ꯀꯥꯁꯦ ꯁꯦꯡꯗꯣꯛꯑꯝꯃꯣꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯝꯃꯔꯛ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯇꯥꯆꯧꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯑꯩ ꯁꯦꯡꯗꯣꯛꯑꯒꯦ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯨꯔꯕꯅꯤꯅ ꯐꯤꯗꯣ ꯍꯧꯖꯤꯛꯇ ꯁꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪ ꯑꯩꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥꯕ ꯍꯣꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯃꯊꯤꯕꯣꯡꯅ ꯑꯩꯈꯣꯏꯅ ꯊꯥꯛꯑꯦ ꯊꯕꯛꯅ ꯃꯤꯒꯤ ꯇꯧ ꯂꯩꯔꯦ ꯀꯅꯥꯒꯤ ꯑꯉꯥꯡꯕꯨ ꯂꯧꯕ ꯆꯠꯄꯋꯣ ꯃꯤꯒꯤ ꯑꯃꯕꯨ ꯇꯧꯕꯋꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯗꯤ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯂꯟꯆꯦꯟꯕꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯗꯤ ꯅꯅꯝꯃꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤꯅꯦ ꯇꯥꯆꯧ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ ꯕꯦꯅꯥꯎꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯆꯠꯅꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯂꯧꯕꯤꯔꯨꯕꯅꯦ ꯍꯦ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯅ ꯊꯣꯛꯄ ꯂꯧꯖꯔꯨꯅꯤ ꯅꯪ ꯃꯣꯏꯒ ꯌꯥꯝ ꯂꯩꯃꯤꯟꯅꯅꯤꯡꯉꯗꯤꯅ ꯂꯩꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯅꯅꯝꯃꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯆꯥꯝꯃꯔꯛ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯍꯦ ꯀꯥꯞꯁꯤꯟꯅꯅꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗꯣ ꯇꯧꯔꯨꯆꯣ ꯑꯩ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦ ꯌꯦꯡꯅꯤꯡꯗꯕꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯣꯏ ꯇꯥꯆꯧ ꯕꯤꯜꯗꯨꯕꯨ ꯀꯥꯏꯕꯤꯔꯛꯑꯕꯣ ꯑꯣ ꯀꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ 이보셔봐. 세 빠이살로세 이봐이 나이 시엔도 로션로 이보셔봐. 로션로 내는 거 이봐이 ꯇꯥꯆꯧ ꯁꯤꯗ ꯐꯝꯁꯤꯂꯣ 이봐이 야래. 밤비요 이봐이 야래. 나띠 너희고 거울아 빠까묵 따대. 너희고 양 와라버네. 이봐이 쇼인 라크나 해비지 아잉 사이다 강제이다 ꯇꯥꯆꯧ ꯃꯤꯔꯦꯝ ꯉꯥꯡꯅꯕꯗꯅꯦ ꯅꯆꯟ ꯁꯤꯗꯣꯔꯦ ꯍꯥꯏꯁꯤꯅꯤ ꯇꯥꯆꯧ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦꯕ 다저기네 맛이 봇 그라 tumneba. 아두기네 센 맛짓 마랑 그라 와리바. 아두부 너희들 레이브라나 따리니 반 각대가 와니다. 항마부 이까이 자이더니 이봐이 리싱더레 니팔로 오이로 이봐이 에라이 보소 리싱테 니판 가두디 이망다 따르마 포 광나네나 군대다 뒷간에나 첸동 납티 웅팡번 노이나 미오야로이네 나바이스디 아묵다 호비 뽀뚜니네 아이나 하이행나 노이 홍독전나부 센도 아이나 로이비르까니 노이 하이싱나네 시즌놓고 ꯇꯥꯆꯧ ꯁꯦꯟꯒꯤꯗꯨꯕꯨꯗꯤ ꯌꯥꯅꯤꯌꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯍꯜꯂꯣ ꯀꯩ ꯊꯣꯡꯁꯤꯒꯦ ꯇꯥꯆꯧ 보소봐 나누 가가 나오비도부 방가드로 팡니 이봐이 아두디 버리네 아두 낭기 앙아라 그디 레이보 아 이봐이 나랑 로이드 nga이리 그나나부 바틀 아마 가이지디 아이코에 니 바로 탁부도 꾸이하우데다 이봐이 그이노니다 아이기 마나바 얌 짠범 레이리 헤이 미나 타예나 방가 타거노 타주네 아파버 브랜드 타까다와 보소봐 나누도 술러로 아두가 앙앙바 바탈 남마가 술러로 이봐이 야르니 하이 나이고 이봐이 야르니 이봐이 이보소봐 나이고다 tauβino ibai adumai tauβino ibai ai longjarage ibai 세세 시브란치 넣어라 ibai asi brand sira ibai madu yam tina phaba brand ne na bai je adu maming de ta kaung thue ba ho ibai ai longjarage ibai madu horen tha khang ni ꯑꯩꯈꯣꯏ ꯃꯥꯏꯍꯣꯡ
ꯐꯪꯗꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯝꯕ ꯑꯦ 이마ꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯁꯛ ꯐꯖꯕꯣ ꯑꯣ ꯁꯥꯏꯕꯣꯛꯇ ꯀꯣꯏꯊꯣꯛꯒꯦ ꯇꯧꯕꯁꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤ나 ꯅꯆꯥꯅ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣꯕ ꯏꯃꯥ ꯏꯆꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯁꯨꯝꯁꯤ ꯁꯨꯠꯄ ꯎꯕꯁꯤꯗ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪꯁꯨ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯝꯃꯨꯅꯦ 이마 하이비디 하이니 이마는 너무 누비 멋쩍 빠져비 숭펑에 펑왜 하이비지니 이마이 뱀마 마마예세 kayada kaliba anghang노니 시보 ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯟꯗꯣ ꯈꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ 야래 이마 황 구차 머리 실어봐 이부 까이디 응앙노 오 ꯑꯗꯨꯗꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔ ꯇꯨꯝꯃ ꯇꯧꯕꯗꯨꯗ ꯅꯣꯏꯈꯠꯂꯤꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯗꯤꯁꯀꯁꯟ ꯑꯋꯥꯔꯒꯤ ꯃꯑꯣꯡꯗ ꯁꯤꯡꯂꯤ ꯄꯥꯕꯟ ꯊꯣꯛꯈꯩ ꯀꯟ ꯂꯥꯎꯅꯔꯤꯁꯤꯅ 오 ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯨ ꯊꯤꯅꯤꯡꯉꯦꯌꯦ ꯃꯇꯨ ꯊꯤꯔꯒꯦꯌꯦ ꯀꯔꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯒꯦꯕ ꯍꯦ ꯁꯤꯂꯥ ꯅꯥꯎꯅꯦ 바지야 ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯃꯁꯛꯇꯤ ꯀꯝꯗꯧꯏ 바지야 ꯅꯁꯥꯒꯤ ꯃꯤꯠꯅꯔ ꯀꯩꯅꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ 바지 ꯁꯦꯟ ꯄꯥꯏꯕ ꯄꯥꯏꯗꯕ ꯕꯥꯖꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯕꯥꯖꯤꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯁꯦꯟ ꯃꯌꯥꯝꯁꯤꯕꯨ ꯅꯪꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ 바지 ꯉꯝꯃꯣꯏꯗ ꯀꯔꯤꯅꯣꯅꯦ ꯑꯣ ꯑꯗꯨꯅꯅꯦ ꯂꯥꯏ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯏꯃꯧꯅꯤ ꯕꯥꯖꯤꯅ ꯄꯥꯝꯃꯤꯁꯦ 오 ꯅꯆꯥꯗꯨꯗ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯄꯥꯎꯇꯥꯛꯇꯣ 오 ꯄꯤꯕꯤꯌꯣ ꯑꯦ ꯃꯃꯥ 이마우 누피나 마삭 파자바 이제 맹기 주나 마이니네 ꯑꯗꯨꯅꯦꯕ 바지야 ꯑꯗꯨꯗꯤ 트라이 또 오기 자로 리엄 나무 ꯍꯣꯏ 방고 바지 나사 셀리 바지 나마이 박조 하이마 하이 sat키노 하이버님이 낭보 ngài 마치 sat키노 하이라가 마치기 양앙시 하이마 sat키레니 해 까리노 마코이 바지네 또 위리버시부 까리노 앙앙아시부 남드나 망할라게 하리브라 하이바 에이 나하 오이링에다 꼬이호 랑호다나 이 యేంగో హౌజిక్ అయినా కోయినింగ్నా 소이방 남자들은 내리제 태모이 깨암짜이 난 강브라 샤크르다니 오 타모이암 짜에바 아 와리보 아 삼나 알아봐다 ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯔꯨꯕ ꯌꯥꯔꯤꯕ꯭ꯔꯥ 이봐 앙앙아시나네 아하이 하이바 야르바니나 나사세 파레네 라릭 담바 팡에 라마캉다 마이 못케다나 아로이바다디네 이몽세 뻥못못바 소이로 헬시니고 그리 누피노네 시보 이자니 빠세는 한땅 꼴지르게 할부시다 마나 시용나 못바 콧바 아이숑가시 샤오닝각 때문에 야 물하닝가지네 아이슈 딱한따나 거기 칼라까니까 이보저봐 사나레이 큰함 리때 잘라네 까나 이는 말락비리 사나레이 이놈아 타바 엄마 짤루보대기 나 코시데 쌍에 이니 까카비로 이나마 시다 밤비요 이나마 사나레이 아저보부 저 도끼버라냐 이몽들 레이 꼭 돌아게 오 따리보 이나마 나 얌다 토피로 셰 아저봐 ꯆꯦꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯎꯅꯗꯕ ꯀꯨꯏꯔꯦꯗꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯀꯣꯂꯦꯖ ꯆꯠꯂꯤꯕꯅꯤꯅ ꯆꯠꯈꯤ ꯑꯣ ꯀꯣꯂꯦꯖ ꯆꯠꯈꯤꯑꯕ ꯆꯠꯁꯅꯨ ꯈꯪꯗꯦꯗ 이나마 ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯁꯦꯟ ꯄꯪꯇꯤꯡꯗ ꯍꯦꯛ ꯇꯤꯡꯍꯜꯂꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯁꯦꯟ ꯑꯣꯟꯊꯣꯛꯅ ꯆꯪꯈ꯭ꯔꯕ 사나레이 ꯑꯗꯨꯝꯅ ꯈꯟꯒꯅꯨꯗ ꯏꯆꯦ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤꯁꯤ ꯑꯃꯔꯣꯝꯗ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯏꯆꯦ ꯈꯨꯕꯥꯛ ꯃꯍꯤꯗ ꯍꯤꯡꯕꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯏꯃꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯨ ꯇꯧꯏꯅꯤ ꯃꯥꯁꯨ ꯂꯟ ꯆꯦꯟꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯤ ꯌꯥꯔꯤꯅꯤ ꯀꯔꯤꯝꯇ ꯄꯥꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯏꯆꯦ ꯑꯣ ꯃꯤꯒꯤ ꯋꯥꯗꯣ ꯄꯪꯉꯥꯡ ꯉꯥꯡꯕꯤꯔꯅꯨ ꯅꯄꯪ ꯄꯪꯉꯗꯤꯅꯦ ꯋꯥꯖꯕ ꯇꯥꯕ ꯏꯅꯝꯃ ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯔꯛꯈꯤꯒꯦ ꯆꯦ ꯁꯅꯥꯔꯩꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯑꯊꯣꯛꯅ ꯋꯥꯖꯔꯕꯅꯤ ꯏꯆꯦ ꯏꯆꯦꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯏꯃꯁꯦ ꯈꯔ ꯉꯥꯡꯕꯤꯔꯝꯃꯣ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯑꯆꯧꯕ ꯏꯆꯦ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯝꯒꯦ ꯏꯆꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯟꯕꯤꯗ ꯑꯣꯔꯣꯔꯣꯔꯣ ꯎꯪꯕꯗ ꯏꯆꯦ ꯃꯁꯥꯁꯦ ꯉꯥꯎꯔꯕꯅꯤ ꯉꯥꯎꯔꯕ ꯏꯕꯣꯆꯧꯕ ꯍꯧꯖꯤꯛꯇꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯒꯤ ꯅꯪꯅ ꯑꯍꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯅꯥꯎꯁꯤꯡꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯇꯞꯅ ꯏꯪꯅ ꯊꯦꯝꯅꯧꯗꯅ ꯇꯥꯛꯄꯤꯌꯨꯅꯦ ꯅꯪꯕꯣ ꯈꯟꯅ ꯆꯩꯅꯕ ꯇꯧꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯅꯨ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯀ ꯃꯅꯥꯗ ꯑꯃꯠꯇ ꯍꯥꯞꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯉꯥꯛꯇꯅꯤ ꯂꯟ ꯆꯦꯟꯕꯤ ꯐꯪꯉꯤ ꯃꯅꯝ ꯑꯁꯤꯅꯅꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯦ ꯃꯇꯦꯡ ꯀꯔꯤꯝꯇ ꯇꯧꯒꯦ ꯈꯟꯗꯤꯌꯦ ꯏꯆꯦ ꯁꯅꯥꯔꯩꯅ ꯐꯝꯃꯟꯕꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯄꯥꯜꯂꯤꯕꯅꯤꯅꯦ ꯏꯃꯨꯡꯁꯦ ꯐꯩ ꯐꯩ ꯏꯕꯨꯡ ꯑꯆꯧꯕ ꯅꯅꯥꯎ ꯌꯥꯏꯃ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯍꯦꯟꯗꯣꯛꯄ ꯍꯦꯟꯗꯣꯛꯇꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕꯗꯗꯤ ꯊꯣꯏꯅ ꯋꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯗꯤ ꯏꯆꯦꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯛꯄꯗꯅꯦ ꯏꯆꯦ ꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯌꯥꯏꯃꯁꯦ ꯏꯆꯦ ꯁꯦꯟ ꯄꯥꯏꯔꯕꯅꯤꯅꯦ ꯏꯆꯦ ꯑꯩꯗꯤ ꯏꯆꯦ ꯁꯦꯟ ꯄꯨꯔꯛꯑꯦ ꯑꯗꯨꯉꯥꯏ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯟ ꯊꯥꯗꯣꯛꯀ ꯊꯥꯖꯤꯟꯒꯗꯅꯦ ꯑꯁ ꯏꯆꯦ ꯂꯣꯏꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦꯕ ꯌꯦꯡꯉꯣ ꯏꯕꯣꯆꯧꯕ ꯅꯤꯉꯣꯟꯅꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯃꯇꯝ ꯈꯔꯒꯤ ꯑꯋꯥꯏꯕ ꯌꯨꯝꯐꯝ ꯑꯃꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯒꯨꯝꯕꯅꯤ ꯂꯟꯆꯦꯟꯕꯤꯁꯦ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯅꯤꯒꯦ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯅꯈꯣꯏꯅꯅꯦ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯤꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯨꯝꯁꯤ ꯀꯣꯏꯕꯨꯡꯉꯣ ꯏꯆꯦ ꯑꯩꯈꯣꯏ ꯌꯥꯏꯃꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯅꯥꯔꯩꯒ ꯑꯩꯒꯅꯗꯤꯅꯦ ꯂꯨꯅ ꯇꯧꯈ꯭ꯔꯕ ꯏꯆꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯗꯒꯤꯗꯤꯅꯦ ꯁꯅꯥꯔꯩꯅ ꯂꯨꯅ ꯇꯧꯕꯅ ꯍꯦꯜꯂꯤꯕꯅꯤꯅꯦ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯏꯆꯦ ꯑꯃꯨꯛ ꯌꯥꯏꯃ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯆꯦ ꯆꯥ ꯅꯨꯡ ꯀ ꯊꯛꯈꯤꯁꯦ ꯏꯆꯦ ꯊꯛꯑꯔꯣꯏ ꯅꯣꯡꯃ ꯑꯣꯏꯅ ꯊꯛꯑꯁꯦ ꯑꯩ ꯌꯥꯏꯃ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯍꯨꯁ ꯐꯔꯦꯗ ꯋꯥꯏꯝ ꯁꯪꯉꯤꯗ ꯃꯣꯏ ꯊꯥꯁꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯅ ꯌꯥꯅꯤꯡ ꯌꯥꯅꯤꯡꯕ ꯐꯖ ꯐꯖꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ 이비엠아 ꯅꯪꯅ ꯆꯣꯛ ꯐꯖꯅ ꯇꯥꯕꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯃꯣꯏ ꯇꯌꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗꯨꯕꯨ ꯀꯌꯥꯃꯨꯛ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯒꯦ ꯂꯥꯛ 20-25ꯃꯨꯛꯇꯤ ꯂꯧ ꯌꯥꯅꯤ ꯍꯥꯏꯍꯧꯏꯅꯦ ꯑꯗꯨ ꯑꯌꯤꯡꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯨꯕꯗ ꯍꯥꯟꯅꯒꯤ ꯊꯤꯔꯤꯗꯨꯒ ꯇꯣꯂꯣꯞꯄꯨ ꯑꯝꯇ ꯂꯦꯝꯃꯔꯣꯏꯕ ꯀꯣꯟꯅ ꯂꯧꯔꯁꯤꯕ ꯑꯌꯤꯡꯕꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯥꯎꯊꯣꯛꯅꯕ ꯇꯧꯍꯧꯗꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯊꯣꯛꯅꯕ ꯇꯧꯗꯣꯔꯤꯒꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯇꯧꯗꯨꯅꯅꯦ ꯅꯄꯨꯟꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯦꯟꯗꯣꯏꯁꯦ ꯌꯥꯏꯃ ꯁꯦ ꯍꯦ ꯇꯨꯠ ꯅꯃꯥꯏꯗꯨ ꯈꯨꯖꯤꯟꯅ ꯒ꯭ꯔꯣ ꯈꯣꯠꯇꯅ ꯍꯥꯏ ꯇꯞꯅ ꯉꯥꯡꯅ ꯌꯥꯗ꯭ꯔꯅꯦ ꯅꯈꯣꯏꯕꯣ ꯑꯁ ꯏꯆꯦ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯉꯝꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯏꯆꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯏꯆꯦ ꯏꯆꯦ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯗ ꯏꯆꯦ ꯊꯕꯛ ꯑꯃ ꯁꯨꯝ ꯂꯥꯛꯑꯝꯕꯗꯒꯤꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯎꯅꯅꯤꯡꯗꯅ ꯆꯪꯉꯛꯏꯅꯤꯅꯦ ꯅꯪ ꯇꯥꯆꯧꯁꯨ ꯎꯅꯔꯝꯃꯦ ꯅꯪꯁꯨ ꯎꯅꯅꯤꯡꯗꯅ ꯆꯪꯉꯛꯏꯅꯦ ꯏꯅꯝꯃꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯦꯈꯣꯏ ꯏꯇꯩꯈꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯤꯁꯦ ꯅꯣꯡꯃꯇꯁꯨ ꯅꯧꯄꯥ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯄꯗꯤ ꯌꯥꯕꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯅꯣꯡꯃꯇꯪꯗꯤ ꯑꯩ ꯁꯤꯗ ꯍꯥꯟꯅ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯏꯆꯦ ꯅꯪ ꯇꯥꯆꯧꯅ ꯑꯍꯟꯅꯦꯗꯅ ꯃꯥꯒꯤꯗ ꯍꯥꯟꯅ ꯆꯪꯕꯩ ꯋꯥꯅꯤ ꯏꯆꯦꯒꯤꯗꯤ
ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯆꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯤꯅꯤꯗ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯅꯪꯒꯤꯗ ꯍꯥꯟꯅ ꯆꯪꯉꯛꯑꯒꯦ ꯌꯥꯏꯃ ꯑꯌꯤꯡꯕꯤ ꯅꯈꯣꯏꯅ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯅꯇꯩꯃ ꯍꯣꯏꯒꯅꯦ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯅ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇ ꯂꯩꯅꯅꯕ ꯇꯧꯅꯤ ꯏꯕꯨꯡꯉꯣ 이나마 란다바 ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯕꯨ ꯍꯥꯏꯖꯗꯣꯏꯅꯣꯗ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤ 이제 ꯑꯩꯈꯣꯏꯅ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ 이제 ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯅꯨꯄꯤꯅ ꯉꯝꯃꯗꯤ ꯊꯣꯛꯏꯅꯤ 이제 ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯗꯧꯅ ꯅꯨꯄꯥ ꯊꯣꯛꯇꯦꯅꯦ 이제 ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦꯅꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯄꯥꯝꯕꯩꯗꯒꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏꯃ ꯅꯆꯟ ꯂꯟꯖꯦꯟꯕꯤꯕꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯤ ꯑꯣꯏꯅꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ 이나마 ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯑꯌꯤꯡꯕꯤꯅ ꯍꯥꯏꯁꯦ 이제 ꯑꯁꯦꯡꯕꯅꯤꯅꯦ 이제 ngārāng ngāhandasū mamānabi anyum lā'ena kayai bora leiruge haidara lupa kontra aini pi ni ise ꯌꯥꯏꯃ ise ꯂꯟꯖꯦꯟꯕꯤꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥ ꯑꯇꯣꯝꯕꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯑꯌꯤꯡꯕꯤ ꯏꯅꯝꯃ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ 이나마 ꯀꯩꯝꯇꯁꯨ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯣꯟꯅ ꯆꯥꯔꯁꯤ ꯌꯥꯏꯃ chaga chara chaladi phadoni ise ꯌꯥꯔꯦ ꯌꯥꯔꯦ ise ꯅꯣꯏꯅ ꯁꯦꯁꯤꯁꯨꯅꯦ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯍꯣꯏ ꯌꯥꯔꯦ ꯃꯆꯦꯁꯦ ꯅꯨꯡꯁꯤꯕ ꯁꯥꯈ꯭ꯔꯕ ꯂꯥꯛꯑꯣ ꯂꯣꯟꯒꯤ ꯃꯇꯥꯡꯗꯣ ꯏꯃꯨꯡꯗ ꯑꯝꯇ ꯐꯖꯅ ꯀꯨꯞꯅ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ 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 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯦ ꯇꯥꯎ ꯃꯃꯤꯗ ꯈꯧꯁꯥꯔꯒꯅꯦ ꯃꯁꯥ ꯇꯥꯗꯅ ꯀꯣꯏꯕ ꯊꯕꯛꯁꯦ ꯇꯣꯛꯁꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯉꯝꯗꯁꯨꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯒꯦ ꯏꯇꯥꯎ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯅꯗꯕꯩ ꯋꯥꯅꯤꯃꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯤ ꯍꯥꯏꯕ ꯁꯍꯦꯟ ꯂꯟꯖꯦꯟꯕꯤꯁꯦ ꯑꯥꯗ ꯂꯩ ꯇꯨ ꯍꯥ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁ ꯏꯇꯥꯎ ꯃꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯔꯣꯃꯥꯟꯁ ꯇꯧꯁꯟꯕꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯗ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯑꯝꯇ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯁꯤꯁꯨ ꯅꯪꯅ ꯒꯤꯔꯤ ꯒꯤꯔꯤ ꯌꯦꯠꯇꯦ ꯂꯥꯎꯗꯤ ꯂꯥꯎꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯁꯥ ꯂꯩꯔꯅꯨ ꯂꯥꯎꯍꯦ ꯇꯊꯝꯕꯣ ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯀꯣꯏꯆꯤꯛ ꯊꯤꯡꯅꯩꯗꯨꯕꯣ ꯀꯩꯅꯣꯅꯤ ꯊꯥꯖ ꯍꯟꯗꯛꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯃꯗꯨꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕꯗꯣ ꯏꯕꯥꯅꯤꯁꯨ ꯌꯥꯎꯖꯦꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯊꯥꯖ ꯅꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯏꯔꯣ ꯍꯣꯏ ꯍꯜꯂꯛꯏꯅꯦ ꯉꯁꯤꯁꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄꯁꯦ ꯌꯥꯝ ꯊꯦꯡꯕꯅ ꯈꯜꯂꯤꯗ ꯍꯣꯏ ꯉꯁꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒꯤ ꯊꯦꯡꯉꯛꯏꯅꯦ ꯂꯟꯆꯤꯟꯕꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯍꯦꯟꯅ ꯋꯥ ꯑꯃ ꯍꯥꯏꯅꯦꯅ ꯍꯥꯏꯕꯅꯦ ꯃꯁꯤ ꯅꯪꯅꯗꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯗꯥꯁꯒꯦꯟ ꯀꯩꯅꯣꯅꯤ ꯂꯩꯆꯟꯕꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯐꯪꯅꯗꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯈꯣꯏꯁꯤ ꯎꯔꯒ ꯑꯩꯈꯣꯏꯗꯤ ꯄꯦꯟꯖꯔꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯃꯥꯅꯦ 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 ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯤꯅꯤ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯔꯤ ꯍꯥꯏꯗ ꯊꯥꯖ ꯅꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯏꯇꯥꯎ ꯆꯠꯁꯤꯂꯣ ꯆꯠꯁꯤꯂꯣ Hey, ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯗꯣꯏꯔꯥ? ꯇꯥꯗ ꯇꯧꯒꯦ ꯌꯥꯎꯅꯕ ꯇꯧꯔꯗꯤ ꯉꯁꯥꯏꯅ ꯃꯣꯞꯇ ꯇꯥꯔꯅꯤ. ꯀꯔꯤ? ꯃꯣꯞ ꯀꯥꯏꯅ? ꯍꯦ! ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯣꯔꯥ? ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣꯕ? ꯑꯗꯨꯗꯤ ꯇꯥꯗꯅ ꯁꯤꯗ ꯇꯣꯏ ꯂꯥꯛꯏꯗꯤ ꯀꯔꯤꯒꯤꯅꯣ? ꯍꯦ! ꯑꯩꯅ ꯂꯥꯛꯄꯩ ꯃꯔꯝ ꯅꯪ ꯉꯁꯤꯗꯒꯤ ꯈꯪꯖꯜꯂꯨ. ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤ ꯌꯨꯝꯁꯤꯒꯤ ꯆꯥꯎꯊꯣꯛꯅꯕ ꯁꯦꯟ ꯊꯤꯟꯕ ꯂꯥꯛꯏꯕ. ꯅꯪꯗꯧꯅꯅꯦ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ. ꯌꯥꯔꯦ ꯇꯥꯗ
ꯃꯥꯂꯟꯕꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯣꯏꯔꯣꯏꯁꯦ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯕꯟꯗꯜ ꯑꯃ ꯇꯣꯛ ꯂꯪꯁꯤꯜꯂꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯣꯚꯔꯗꯣꯁꯇ ꯑꯔꯣꯏꯕ ꯇꯥꯍꯜꯂꯝꯅꯤꯁꯦ ꯇꯥꯗ ꯌꯥꯏꯅꯦ ꯊꯋꯥꯏ ꯊꯥꯕꯤꯒꯦ ꯄꯤꯔꯣꯕ ꯍꯦ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ ꯇꯥꯗ ꯁꯤꯕꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯤꯔꯣꯏ ꯅꯪ ꯁꯤꯈ꯭ꯔꯒꯅꯦ ꯅꯣꯏ ꯅꯆꯦꯒꯅꯦ ꯅꯕꯥꯏꯒꯗꯣ ꯅꯨꯡꯉꯥꯏꯒꯤꯅꯤ ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯣꯏ ꯅꯆꯦꯒ ꯅꯕꯥꯏꯒꯗꯣ ꯑꯣꯜꯂꯝꯒꯣꯕ ꯇꯥꯗꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯍꯩ ꯊꯤꯕꯦꯛꯂꯣ ꯍꯟꯗꯣꯛꯁꯦ ꯊꯤꯕꯥꯏ ꯀꯣꯟꯁꯤꯗꯤ ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥ ꯁꯤꯖꯤꯟꯅꯩꯁꯤꯅ ꯀꯨꯃꯨꯠ ꯃꯅꯝ ꯅꯝꯃꯤꯅꯦ ꯂꯟꯆꯦꯟꯕꯤꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯔꯅꯦ ꯏꯆꯦ ꯏꯆꯦ ꯀꯥꯂꯦꯟꯖꯥꯎ ꯂꯥꯛꯑꯣ ꯃꯊꯛꯇ ꯐꯝꯃꯨꯁꯦ ꯂꯥꯛꯑꯣ ꯏꯆꯦ ꯁꯤꯗ ꯐꯝꯕꯅ ꯅꯨꯡꯉꯥꯏꯗ ꯏꯆꯦ ꯐꯝꯕ ꯂꯥꯏꯔꯤꯅꯦ ꯅꯣꯏꯒꯤ ꯂꯟꯆꯦꯟꯕꯤꯗꯨ ꯎꯗꯦꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯟꯆꯦꯟꯕꯤ ꯇꯧꯔꯛꯑꯗꯝꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯕꯥꯏꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯅꯄꯥꯁꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕ 50,000 ꯈꯛꯇ ꯄꯤꯌꯣ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯣ ꯏꯆꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯨꯝ ꯌꯨꯝꯗ ꯁꯥꯖꯦꯟ ꯇꯧꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯍꯣꯡꯕꯇ ꯂꯧꯒꯦꯕ ꯏꯆꯦꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ ꯑꯁ ꯌꯥꯔꯦꯗꯤ ꯏꯆꯦ ꯅꯧꯄꯥꯅ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯏꯆꯦꯒꯤ ꯌꯨꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯆꯔꯣꯏ ꯏꯆꯦ ꯉꯥꯏꯈꯣꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯅꯕꯥꯏꯗ ꯑꯝꯇ ꯍꯪꯒꯦ ꯑꯣ ꯃꯣꯏꯇꯌꯥꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯥꯂꯦꯟꯖꯥꯎ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯕꯥꯏꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯏꯆꯦ ꯑꯗꯨꯝ ꯁꯥꯕꯤꯌꯨ ꯍꯩ ꯀꯥꯂꯦꯟꯖꯥꯎ 이봐이 ꯅꯪꯕꯨ 이몽ꯗ ꯐꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ 이봐이 시대는 누구야 좀 펌은거니 이봐이 이시엔부 ꯀꯔꯤ ꯂꯩꯔꯒꯦꯅꯦ 이봐이 이씨가 좀 머리 사비우다 ꯑꯩꯈꯣꯏ ꯀꯥꯂꯦꯟꯖꯥꯎꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯦꯌꯦ ꯀꯥꯂꯦꯟꯖꯥꯎ ꯅꯪꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯦꯕ 이봐이 ꯉꯥꯎꯁꯤꯟꯅꯗ 서로 컴퓨터로 어이나 땀질래 이봐이 ꯑꯩꯅ ꯅꯍꯥꯟꯗꯩ ꯈꯜꯂꯤꯅꯦ 이시엔ꯒꯤ ꯀꯣꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯛꯄ ꯌꯥꯏꯌꯦꯅ ꯍꯣ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯁꯥꯖꯦꯟ ꯇꯧꯖꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯍꯣꯡꯕ 50,000 ꯄꯤꯕ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯏ ꯂꯩꯕ ꯌꯥꯏꯅꯦ ꯍꯣ ꯑꯗꯣ ꯃꯣꯏ ꯇꯌꯥꯏꯗ ꯁꯦꯜ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯗ ꯅꯪꯕꯨ ꯅꯍꯥꯟꯗ ꯄꯤꯌꯦ ꯐꯪꯈꯤꯗꯥꯏꯅꯦ ꯃꯔꯨ ꯑꯃꯕꯩ ꯁꯦꯟꯇꯅꯦ ꯅꯪꯅ ꯈꯥꯛꯑꯝꯃꯤꯗꯣ ꯑꯇꯩꯗꯤ ꯅꯪ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯤꯗꯨꯗꯤ ꯑꯌꯤꯡꯕꯤ ꯅꯪꯆꯥ ꯍꯤꯡꯅꯝꯃꯤꯇ ꯅꯝꯃꯦꯍꯦ ꯏꯆꯦ 50,000 ꯈꯛꯇꯒꯤ ꯌꯨꯝ ꯀꯥꯟꯅꯗ ꯑꯣꯏꯔꯗꯤꯀꯣ ꯑꯩ ꯌꯥꯖꯔꯗꯤ ꯏꯆꯦ ꯍꯣ ꯃꯣꯏ ꯇꯌꯥꯏ ꯃꯔꯨꯞꯀꯤ ꯑꯣꯏꯔꯁꯨꯅꯦ ꯄꯤꯕꯤꯈ꯭ꯔꯁꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯕ ꯁꯦꯜ ꯑꯣꯏꯅꯒ ꯂꯩꯕ ꯅꯠꯇꯦꯗ ꯑꯦꯀꯥꯎꯟꯗ ꯁꯨꯝ ꯌꯥꯎꯕ ꯋꯥꯅꯤ ꯑꯗꯨꯒꯤꯗꯤ ꯚꯥꯏ ꯅꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯇ꯭ꯔꯤꯡꯂꯣ ꯀꯥꯞꯁꯜꯂꯁꯨ ꯌꯥꯗꯦ ꯚꯥꯏ ꯁꯦ ꯑꯝꯇ ꯀꯥꯞꯄꯤꯈ꯭ꯔꯣꯕ ꯑꯣ ꯀꯥꯞꯀꯦ ꯀꯝꯄ꯭ꯌꯨꯇꯔꯒ ꯂꯣꯏ ꯆꯥꯛꯇꯣꯏꯅꯤꯀꯣ 이봐이 요리 이봐이 아주 이제 아이 컴퓨터도 혹시 녹슬로르기 이제 이봐이 더 이름 뱀세 이봐이 나 신나이 마이 자락한다네 이봐이 뭐땡 뼈 빵디니 이봐이 아이 컴퓨터 녹슬로르기 ꯃꯣꯏ ꯇꯌꯥꯏ ꯀꯨꯏꯔꯔꯣꯏꯗ ꯈꯔ ꯂꯩꯔꯗꯤ ꯅꯪꯁꯦ ꯅꯁꯦ ꯅꯨꯄꯥꯒꯤ ꯃꯍꯩ ꯆꯥꯔꯗꯣꯏꯅꯦ ꯃꯍꯩ ꯆꯥꯕ꯭ꯔꯥ ꯇꯟ ꯆꯥꯕ꯭ꯔꯥ ꯑꯃꯗꯤ ꯀꯨꯏꯔꯔꯣꯏ ꯅꯠꯇꯦ ꯑꯌꯨꯡꯕꯤ ꯍꯟꯇꯛ ꯅꯪꯅ ꯃꯔꯨꯞ ꯃꯐꯝ 4-5 ꯀꯛꯈꯤꯕꯒꯤ ꯁꯦꯟꯗꯨꯕꯨ ꯀꯥꯏ ꯊꯝꯈ꯭ꯔꯒꯦꯕ ꯅꯪꯒꯤ ꯊꯥꯒꯤ ꯇꯤꯠ ꯂꯥꯎꯕ ꯇꯣꯂꯣꯞꯇꯨꯅ ꯃꯤ ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯅꯦ
ꯊꯥꯒꯤ ꯂꯥꯛꯅꯕ ꯅꯦꯠꯋꯥꯛ ꯌꯥꯎꯁꯜꯂꯤꯕ ꯑꯩꯅ ꯃꯥꯡꯍꯟꯕꯁꯤ ꯃꯉꯥꯏꯔꯤꯅꯦ ꯀꯨꯏꯔꯔꯣꯏ ꯊꯥ ꯈꯔꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯍꯣꯏꯁꯦ ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯀꯗꯥꯏ ꯊꯅꯝꯒꯦꯕ ꯃꯤꯀꯞ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯅꯪꯅ ꯃꯣꯟ ꯃꯈꯥ ꯊꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯊꯝꯗꯅ ꯑꯩꯕꯨ ꯀꯥꯏ ꯊꯝꯃꯨ ꯍꯥꯏꯅꯣ ꯃꯣꯏꯗ ꯌꯥꯏ ꯅꯪꯁꯦ ꯄꯪꯕ꯭ꯔꯥ ꯈꯟꯕꯅꯦ ꯑꯃꯔꯣꯝꯗꯗꯤ ꯅꯪꯁꯦ ꯁꯤꯡꯉꯝꯈ꯭ꯔꯦ ꯑꯍꯣꯏꯕ ꯑꯃꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯅ ꯅꯦꯠꯋꯥꯛ ꯀꯝꯄ꯭ꯌꯨꯇꯔ ꯅꯦꯠꯋꯥꯛ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯖꯨꯝꯕꯥ ꯍꯜꯂꯛꯄꯁꯤꯕꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯑꯒ ꯍꯟꯕꯤꯔꯛꯏꯗ ꯀꯅꯥꯅꯕꯨ ꯅꯣꯛꯅꯤꯡꯉꯣꯏꯗꯧꯔꯤꯕꯣꯅꯦ ꯃꯃꯥ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯨꯔꯤꯕꯗꯨꯕꯣ ꯑꯩꯅ ꯖꯨꯝꯕꯥ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯁꯪꯕꯥꯅꯕꯒꯤ ꯍꯣꯇꯦꯜꯗ ꯏꯆꯥ ꯅꯤꯄꯥꯒꯤ ꯁꯤꯡꯍꯥꯔ ꯑꯃꯅꯤꯗ ꯂꯩꯕꯤꯒꯦꯅ ꯆꯪꯉꯨꯕ ꯁꯪꯕꯥꯅꯕꯤꯒꯤ ꯍꯣꯇꯦꯜꯗ ꯍꯣꯏꯅꯦ ꯍꯩ ꯑꯗꯨꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯇꯥꯗꯕꯨ ꯀꯔꯤ ꯆꯥꯕꯤꯒꯦ ꯀꯨꯏꯔꯒ ꯅꯍꯥ ꯁꯨꯝ ꯑꯣꯏꯈꯠꯂꯛꯑꯦ ꯁꯛꯁꯨ ꯁꯨꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯦꯃꯤ ꯍꯥꯏꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯗꯤ ꯀꯩꯝꯇ ꯆꯥꯗꯦ ꯅꯪ ꯇꯥꯗꯒꯤ ꯍꯥꯏꯕꯨ ꯖꯨꯝꯕꯥ ꯈꯔꯒ ꯅꯤꯛꯈꯥꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯑꯦ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯑꯗꯨꯏ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯗꯥꯗꯥ ꯑꯩꯁꯨ ꯍꯛꯆꯥꯡꯁꯤ ꯅꯣꯏꯈꯠꯄꯗ ꯂꯣꯏꯔꯦ ꯗꯥꯗ ꯍꯣꯏ ꯁꯥꯟꯅꯐꯝꯗ ꯗꯥꯗꯒ ꯆꯠꯃꯤꯟꯅꯁꯤ ꯁꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯒꯤꯗꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯛꯑꯣ ꯑꯩꯅꯦ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯃꯈꯥ ꯇꯥꯔꯦ ꯁꯪꯕꯥꯅꯕꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯦꯖꯤ 5 ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯪ ꯇꯥꯗ ꯃꯤꯡ ꯍꯣꯡꯒꯦ ꯃꯗꯨꯗꯩ ꯃꯥꯅ ꯍꯔꯥꯎꯃꯟꯗꯅ ꯇꯥꯗ ꯄꯨꯡ ꯀꯌꯥꯗ ꯆꯠꯂꯤ ꯇꯥꯗꯒ ꯆꯠꯃꯤꯟꯅꯔꯁꯤ ꯁꯤꯅꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯄꯨꯡ 2:30ꯗ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯄꯨꯡ 3ꯗ ꯊꯦꯡꯅꯔꯁꯤ ꯍꯦꯛꯇ ꯍꯥꯏꯔꯝꯕꯅꯦꯃꯤ ꯑꯗꯩ ꯃꯥꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯁꯦ ꯁꯤꯡꯍꯥꯔꯒꯥꯁꯦ ꯁꯦꯜ ꯂꯧ ꯌꯥꯗꯦ ꯁꯦ 이붕어 비적세 세 ꯀꯩꯅꯣ ꯃꯃꯥ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯐ꯭ꯔꯤꯗ ꯄꯤꯖꯕ ꯄꯣꯠꯁꯦ ꯆꯥꯗꯤꯌꯦ ꯈꯪꯉꯕꯣ ꯇꯧꯕꯨꯗꯤ ꯑꯩ ꯅꯨꯄꯤꯅ ꯄꯥꯈꯠꯂꯤꯁꯤ ꯄꯥꯈꯠꯐꯝ ꯊꯣꯛꯏ ꯀꯅꯥꯅꯕꯨ ꯑꯩꯁꯤ ꯀꯨꯏꯔꯒ ꯁꯨꯝ ꯐꯖꯈꯠꯂꯦ ꯋꯥꯅꯤ ꯅꯤꯅꯦ ꯇꯨ ꯁꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯣꯖꯥꯅ ꯍꯪꯉꯛꯀꯅꯤꯅ ꯍꯥꯏꯔꯦ ꯑꯣ ꯁꯤꯒꯤꯁꯦ ꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯦ ꯏꯔꯣ ꯕꯦꯅꯥꯎ ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯏꯖꯔꯣꯀꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯅꯤꯅꯦ ꯂꯟꯆꯦꯟꯕꯤ ꯀꯩꯅꯣ ꯅꯪ ꯑꯗ ꯇꯩꯗꯣ ꯀꯩꯗꯧꯔꯤꯅꯣꯕ ꯏꯅꯝꯃ ꯕꯦꯅꯥꯎꯁꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯇꯥꯛꯄꯤꯔꯝꯕꯅꯦ ꯀꯩꯗꯧꯕꯩ ꯇꯥꯏꯅꯣ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯄꯤꯖꯕ꯭ꯔꯣ ꯍꯦ ꯂꯥꯛꯑꯗꯤ ꯏꯆꯦꯒꯤ ꯈꯣꯟꯗꯨꯗꯤ ꯈꯤꯇꯪ ꯀꯟꯃꯟꯈ꯭ꯔꯦ ꯏꯆꯦ ꯂꯟꯆꯦꯟꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯟ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯜ ꯒꯥꯏꯅ ꯅꯣꯏꯅ ꯅꯆꯜꯅꯦ ꯈꯜꯂꯤꯁꯤꯗꯤ ꯅꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕꯗꯩ ꯈꯛꯇꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯆꯜꯁꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯣꯅꯦ 이때의 콘체 그래서 그만그래다 하이브야리나 하이드 하이노 ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯌꯣꯝꯁꯤꯟꯕꯤꯔꯦꯅꯦ ꯍꯨꯏꯁ ꯃꯁꯤ ꯔꯟꯆꯦꯟꯕꯤꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯅꯣꯏꯗ ꯂꯩꯃꯤꯟꯅꯔꯒꯦꯅ ꯂꯩꯈꯤꯕ ꯋꯥꯅꯤ ꯀꯩꯅꯣ ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯌꯨ ꯉꯥꯎꯔꯒ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯤꯅꯦ ꯌꯨ ꯉꯥꯎꯕ ꯃꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯤ 이붕어 누피는 건 뭐다 헤라 따쳐 누피는 건 뭐가나 누피는 건 뭐기 겁니다 생겼다 어디 따쳐는 파스타 아니네 어이
Mashi apa ibu na thage bu kan ta su ta din she oi thabuk ki au ba ma tawr ka ne ai ngun diam sel kan nang na thabuk taw bu da ki pension chat pa phau bu da phang da bu chen do oi nayam ba ai na ne nuong da het tong na phang ma ngam ba nayam ba ni ne she oi nang bu ma mi nai na ti ne she moi te ai on thok no usita na ngang khreda Tika tau le kana miyam digi huran na tam sendo ai di pam se tie huran bagi leader re na yang muk sel kana ta cho ai huran bu di nang ni ne tha gi tolop sarkar na phacha na pi du da gi yen na na sa gi na thau to bu da bu ni ngon da gi shen ga sar da na shai la ma to bu gi adu du oi hai la ma thang gi su sel adu kai na oi nang gi shen khu tan do nupi yang ang dai dia toi na tau ni nei bu ngo Onthok na chung khrem moi ta so swai sida nong ma da masing khang da na toilet chang ba mi yam yaw ri swai sida su aikhoi gi toilet sena ba mi yam yaw ri boi re hey nang na ngai du kana da no ai ta gi na ta bani nang amuk tang di ne nang na chin do tang su gai ge na lai di bani ki zeri he yam henzila di ne ithak thong bani kai na yeng bi dong na te phai phai adu di yeng na ba ta le da na phai phai khang ni nga si di yeng na ba ta re da na nama se tokbiro si nama adumai de kana bigano ai inamma hoi ni adaba tabagam tamatung tawjaroi ai lanjare nama ai lanjare hey kapsin anu masi thok na ba na tro ai khoi na hai ba ta da ma khai nang na anam kalise nong ma da na thibong sara ma ta phajai do na be ma ai gi pan da gi ni he ai kai dong na re ha kai dong na re ge mi ha kai dong na re ge mi Nini han akhoi nini je moi mayam chang da na ngang bi ri ba lan chen bi ichi la iye che kari kapino nang ta chau hoi nanam hoi na ngangi se nang bu phanding badai ni inaw si di kaim ta khalunu si aduna ka pahuna de nangi da ma ichi le ri si sa na thong tok jarur she angang si hai bu do to na lo gi dre yare ibo chawa nang na haidra chu ichi loina khang leiminarabadi yanadre hariba hui hodong phawba nungsinai hairibani adubu I matumdagi ꯑꯩꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯖꯔꯛꯈꯤꯕ ꯅꯆꯟꯁꯤꯕꯨ ꯈꯖꯤꯛꯇꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯈꯣꯏꯁꯦ ꯀꯔꯝꯕ ꯁꯥꯅꯣꯅꯦꯍꯦ ꯏꯅꯝꯃ ꯑꯩꯈꯣꯏꯕꯨ ꯁꯥꯒꯗꯤ ꯆꯥꯡꯗꯝꯕꯤꯅꯔꯛꯀꯅꯨꯗ ꯑꯩ ꯀꯅꯥꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯍꯩꯗꯨꯅ ꯅꯪꯅ ꯆꯠꯂꯝꯒꯗꯕ ꯂꯤꯆꯠ ꯑꯗꯣ ꯏꯃꯤꯠꯁꯤꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯕ ꯐꯪꯉꯦ ꯅꯈꯣꯏꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯅꯈꯣꯏꯅ ꯉꯁꯤꯅꯦ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯁꯥꯗꯨꯅ ꯅꯅꯤꯡ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯌꯨꯝꯐꯝꯁꯦ ꯑꯩꯒꯤꯗꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯦ ꯑꯩ ꯅꯈꯣꯏꯗ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯌꯥꯖꯔꯦ ꯏꯅꯝꯃ ꯍꯣ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯖꯔꯒꯦ ꯍꯦ ꯕꯦꯅꯥꯎ ꯆꯪꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ 이시에수 ꯑꯩꯈꯣꯏ ꯂꯥꯟꯅ ꯄꯥꯎ ꯇꯧꯕꯤꯔꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯃꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯧꯅꯤ ꯏꯆꯦ 이제 라이칸시다 까나나 랄리 까나나 춤미 하비도 섭 짜라다 강도 비그로 이제 이보ꯆꯧꯕ ꯌꯥꯏꯃ ꯍꯨꯏ ꯃꯃꯩ ꯑꯀꯣꯟꯕ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯅꯁꯥꯗ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯖꯗꯦ
Ima pabung anina sagat saramba. Ichini naw nungsinabagi fajakraba saktamdo. Ibo chauba. Yaima. Ngasidi. Mitomna mase tanu tugay. Nakoy, Jackson lukoy pa sa. Iti mapangsid ako inalaining de. Iti sa lagi. Ishe, chak chargan boy ishe. Oi, nang Jackson lo hey yaima. Nung natrag nung di nang. Tirak na namun ni harsini nang. Ako'y tasok siya. Itay mata, ako'y sina karang angam basida. Masase, pung ka tawin eh. 타자 나사캔 kayno ngasidi nil friend yaudina ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯁꯦ ꯍꯌꯦꯡꯅ ꯂꯥꯁ ꯗꯦꯠꯅꯤ oh ꯉꯁꯤ ꯇꯧꯁꯦꯅ ꯂꯟꯆꯟꯕꯤ ꯏꯕꯥꯅꯤ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯔꯣꯏ ꯍꯥꯏꯍꯧꯋꯦ oh Ibo chauba. Sanaray. Kanamte laita manini. Inihan la inihan. Ay ma, lao lao. Nangya chapo ni se, nakoy mama hoy pabung hoy litro. Pabung do office ki. Mama na network ne na chat ki. Iye. Onthok pani da ko ai pa sing se. Nani du na kadai chaki ba. Nine do bachang na thaba ma thaki. Angang se matan de hundo omi ne se. Ai pa sing je. Ngawi da ko. Se sigi sel se. Nani na halaga piu ko. Ne chaubi na pirambani na hayo. Se. Imau na ba yekpa yade ko. Kanam ta su leite. Imung da irenjana tumina leyu ko. Nang ne nene do lu na tawbiu ko. As ai din nene am nuksida. Aduni tana. Nene manakta chatpada ne. Akhoi mana ne chat kanu hariba. ꯑꯩꯕꯨ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯉꯁꯤꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯩ ꯇꯥꯆꯧꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ Oi, lao. Thieng re ne pung si ayau re ne nang bo. ꯇꯥꯆꯧ Oi, kai do re. Ngasidi ne, nanam magi ka chak to hapuro no. ꯑꯗꯣ ꯇꯥꯆꯧ Kai do rage ne. ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗꯣ ꯉꯁꯤꯅ ꯂꯥꯁ ꯗꯦꯠꯅꯦ ꯌꯥꯔꯗꯤ ꯇꯥꯆꯧ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯣ ꯑꯩ ꯑꯝꯇ ꯇꯧꯍꯧꯒꯦꯕ Nakhoi gi exam gi form fill up tu bu ngasina last date ne ba. ꯍꯣꯏ ꯃꯥꯅꯦ ꯇꯥꯆꯧ Natte, shen bu kaya no ba. ꯇꯥꯆꯧ 4,250 ꯈꯛꯇꯅꯦ Lising mari ga chahum yangkai. ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯇꯧꯔꯤꯗꯨꯕꯣ Koi lan chen bi gi exam gi form fill up to. Ado ngasina last date oir male. ꯍꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯌꯣꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ ꯅꯃ ꯉꯔꯥꯡꯗꯤ ꯇꯥꯆꯧꯁꯨ ꯏꯅꯝꯃꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯗꯨꯗ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ ꯍꯩ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨ ꯃꯤꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ Adu lan chen be. Amurum da nanam mana hairi se. Yam chung grasani. Ai koi na thabuk chalam dai da khoirang khoi chau na ra chaladi. Thabuk tu bu kaban mai paturi ke. ꯍꯣ ꯅꯪꯁꯨ ꯌꯥꯔꯦ ꯑꯣꯏ ꯁꯣꯏꯔꯣꯏꯗꯕꯗꯅꯦ ꯁꯦꯟ ꯇꯤꯡꯅꯕꯅꯤ ꯇꯣꯛꯀꯦ ꯇꯣꯛꯆꯔꯁꯅꯨ ꯆꯠꯁꯤꯗ
ꯂꯟꯆꯦꯟꯕꯤ ꯗꯁꯒꯦꯟ ꯂꯟꯆꯦꯟꯕꯤ ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ ꯑꯦ ꯌꯥꯔꯦ ꯁꯤꯗ ꯐꯝꯃꯒꯦ ꯌꯥꯔꯦ ꯁꯤꯗꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯟꯆꯦꯟꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤꯗꯤ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ 이씨 런젠비야 하잖아 할부다기네 아이 로 칸글아버네 ngasi noi college ki form fill up tobagi arubu numine haidaine se pisi saluro lairikta adugamna thawai yaujabi nangna exam tha da baunade chalo ba ꯗꯁꯒꯦꯟ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯩ ꯇꯣꯛꯑꯒꯦꯗ ꯑꯁ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯑꯗꯨ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯣꯏꯅꯣ ꯁꯦ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯁꯦꯜꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯆꯠꯂꯣꯕ ꯅꯤꯅꯦ ꯕꯦꯅꯥꯎ ꯅꯤꯅꯦ ꯅꯉꯣꯟꯗ ꯄꯤꯌꯣꯅ ꯏꯅꯦ ꯍꯟꯅ ꯉꯔꯥꯡ ꯄꯤꯔꯝꯕꯅꯤ ꯁꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯁꯦ ꯄꯥꯏꯁꯜꯂꯣꯕ ꯕꯦꯅꯥꯎ ꯅꯣꯏ ꯅꯤꯅꯦꯁꯦ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯣꯅ ꯅꯪ ꯑꯝꯇ ꯍꯥꯏꯌꯣ ꯅꯪ ꯍꯥꯏꯗꯤ ꯌꯥꯅꯤꯕ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯤꯅꯦ ꯀꯣꯂꯦꯖ ꯆꯠꯅꯕ ꯐꯤꯁꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯆꯠꯂꯣꯕ ꯀꯀꯥꯁꯦ ꯅꯤꯅꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ 세 시는네 넌기 폼 필요 없다 시는 떠로 세 팅은 해봐 세 세봐 빠셜로 해보네 세 빠셜로 세 아도 배나오 그가 세계는 못 잘라겠고 니네 가세인가 뿐는 잡니나 그러봐 아이 하이게봐 ꯕꯦꯅꯥꯎ ꯍꯥꯏꯔꯨꯔꯅꯨꯗ ꯑꯩ ꯍꯥꯏꯒꯦ ꯀꯥꯁꯌꯥꯟ ꯑꯩꯈꯣꯏ ꯅꯤꯅꯦꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯣ ꯅꯤꯅꯦꯁꯤ ꯊꯦꯡꯉꯅꯤꯕ 야예 너 ꯅꯤꯅꯦ ꯆꯠꯂꯣꯕ 배나오 바이바이 왜 맞지? 세연 내줘. 그만 들이 와리 헤이 난 사양 니 그래니 뭐 아빠봉 좀 받다 비기라 Bóng ấy còn được suy nghĩ được. 헤이 저 어디 좀 Rồi. 난 바봉시 좀 봐. 똥이랑 광자가. 나만 늦었다가. 가라 좀 잡아서 줘. 나만 잡게 해. 그리고 좀 바람이 조금 더 해야지. 지들이네. 나는 빠이다 오지고 전부 버텨두나 구중금이 망기지. 똥문에 다 먹고 가는 종문에 종어. 그래. 그래. Bố, anh chắc khâu rồi thật là một cái nôm đầu này đó. 오, 됐어. 바우라 머니. 저. 마하고는 머니. 저거. 어이, 자,
ꯆꯈꯥꯎ ꯑꯣꯏꯗꯨꯗꯤ ꯌꯥꯎꯗꯕꯁꯨ ꯌꯥꯕ ꯄꯥꯠꯅꯤꯅꯦ ꯇꯥꯆꯣ ꯉꯁꯤꯒꯤ ꯁꯦꯟꯁꯤꯗꯤ ꯅꯆꯦ ꯅꯨꯄꯥ ꯈꯪꯗꯕꯅꯤꯀꯣ ꯑꯦꯔꯥ ꯇꯤꯠ ꯂꯥꯎꯕ ꯁꯦꯟ ꯈꯔꯁꯤꯒꯤ 이브 까 하이행 학시딱 나이래 너희 매암나 따쩌우나 거룩지도 아무런 없는데네 lâu 나 버럭 갈래다 이봐이. 아 무슨 와 파무 이봐이 락비람이. 무슨 와 나바이세 너희 매암이 간받네 좀 야드네 하이시부 이봐이. 그이도록이네 이봐이. 헤 미리 탁박이 갈아보시부 까리 방가도리게 ꯇꯥꯆꯣ ꯅꯆꯦ ꯅꯨꯄꯥ ꯃꯀꯣꯛ ꯌꯥꯎꯗꯕꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ 무슨 와 나코이기수 마팔롬다 나짜 라이트미 센 얌짱다 왈리는 보 마니데 이봐이. 양 왈리다. 어두나네 런chen 비세 낭나 좀딱 라이러디 낭 노모노모게 수와라니네 나는 빠게데수 마땀 그라 담바디 아이드라 빵가노네 낭보 ꯍꯣ ꯃꯤꯒꯤꯗꯤ ꯄꯤꯅꯕ ꯌꯥꯎꯗꯕꯅꯤꯅꯅꯦ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯕ ꯆꯥꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ 이봐이는 ngasi 아이고 와칸 따한비래. 파이 하이행기 누미따 강간이더라. 야드라바디네. 아이 타북도기 이봐이. 또 이모 老老天爷呢，没东西哎呦我的呢， 아이마 ngaiko ngashidi isinau 짭짭 와림 사나시 个里我的呢大壮， 런chen 비세 낭기 순나 짠니. 아이는 마부 아쉽고 이비시 타마예드나. 하이행다기디 난가 목레민나로. 머시드 낭이 야는 들어가디네. 아이 타북도 그니. 林别，我大壮给我是不，个里苦木个， 이따이 아이코이수 이짠니 그래도 왜 농시로이도이노 아무묵 탐나봐 따레다나 大壮，一阵子，大壮的弄起不得个，哎呢弄起不呢， 아이마 낭 페나가 물렌실라 누 따닝드레. 따세우더기 아이니엔 이센 눅시가 얘들아. 낭는 나잘라시 눅시라디. 노무터수 아우 엄땅 통보다. 이센기네나 땡고랑땅 틀럭하보. 我都的呢，我比这领导不得个，听了的吧， 와두디네. 나 고인데 틀러수 호합실랑 거니네네. 아이나 락들랑 도키니에. 我最硬嚟着算啦，hiyeng 탐하게 하이래다나 와 로이래 모이때야이 다이리다네 뽕땅 짭짜네 이살로 세게 안폭 세나다나네 아무묵 탐나가다보니 뭐이 맞다이 문학시 타북 돌거니세. 我야래 hiyeng 핵 와홍아바 마두다 타박도 떠오로 거의 많이 농마이도 나 시디 핵달라고 살라 타마다운. 파이파이 하이행 핵 와올라봐. 난 컹니 해야이마. 라어 짜시 라어 我大壮是亚罗呢，我做没先请的吧， 호야래 아두건 보아도 하이루노 미나무 코마디 낭기 쿠수 사카두가 낭니 콤밤 라이가드로 라오 탱에 자슬라오 라오 라오 해 따죠 이베마. चलो. 我给到你个웅내나 팜내나 레이도 봐 이봉대 장어
ꯁꯥꯔꯤ ꯁꯥꯔꯤ ꯇꯧ ꯂꯩꯗꯅ निने पुरेस लाओ लाओ चला जी निने He nang kai to yauri no मम्मा निने जे खुद मुक ले दोइने angang ne hai sing isa sa da na khang ne da na Anh Bi à? Anh Bi. Ây, pakat pa mi yaure te tauri se. Ibosawa. Nabayna takpatagi. Nasando, asom na lehen karbanina. Hositi nang nungane leminina. 이바이 누아이리라 누아이드리라 강드레데 이바이 furit pirol kasi ibae leki net ngata ngai de ibae Ngay ne. Nang yam chamwa de ne. Hey. Ko chanare de kai charage. ibae thabak amo chatkani ne sakhi ibae Chasano. Nupi na mapan tholok pa bisa. Nang nungai dob ni ne. Mana sa topai maram sina. Sungang ngunu. Sen purga labadi yarba natro. ibae aishu thika phangi natai chadre chenji nachan nupi na tange tanjaru sinoda Busawa. Adudi kasip kalun na da. Isa nupi do masak tida bane. Sela nung pujar sinida. Nabay siya. Masi nung nisida na. Mapanda taba masate atra. hai shibu ibae kari thabuk no Hey, swai de habi ate. Swai siya. Nang yek na bayam lay niya. Swai de pung na hek ta habi aba nati niya. Nabay niya. Manung da masam paraga habi ka lo. Lo na. Anh Bi à? Ning tham tha changak pa sida ing chi yam inga. Ai khoi lan chen bi du phak thar ga tumi du bu. Ing nu lo re mani phamung amte chami bu nu phoroi dra ba. imai pe ma machan on thok na ning khre da ko ho na mi masing ya mak tra bani asom da mu lai jagra sani adugi da mak ta na wa bi yu haide Tak na nguni nang bu. Angang sine ta ga di nuai lo bu nang bu. tara ka kai do ge haino aina ngangi se mayek ta ne icha si ju mana semjen kharbra kaino magi manak ta dom sur sur na le mama ai gi nak ta ga ne chang o ya khidre 심진 사진 무가지 하비입니다. 짠 삐지는 한 낭기는 학장 좀 말함지. 아이고한테 파전한 리랍니다. e kari lirami ba 오 낭기 과자다 만남도 암남 뒤에 adu khangdana aina nangonda hidak mana sengmado leiro haidro Nine, nang tumabo. Benao. Nene tumdriye. Nine, nang ingbro. Nene kaishu ingdeda. Chalo, nang tumuro yadro. Aidi nine ga tumdoine. Nine, nang yam phatte bo.
ꯕꯦꯅꯥꯎ ꯅꯦꯅꯦꯕꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯩ ꯅꯦꯅꯦꯗꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯂꯩꯗꯤꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯛꯑꯦ ꯅꯦꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯝꯇ ꯂꯩꯕꯤꯗꯦ ꯕꯦꯅꯥꯎ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯂꯥꯏꯗꯤ ꯃꯌꯥꯝꯅꯦ ꯅꯦꯅꯦꯅ ꯍꯌꯦꯡ ꯂꯩꯔꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯅꯦꯅꯦ ꯍꯌꯦꯡ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯂꯩꯕꯤꯒꯦ ꯑꯗꯣ ꯆꯠꯂꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯑꯩ ꯅꯦꯅꯦꯒ ꯇꯨꯝꯗꯣꯏꯅꯦ ꯇꯨꯝꯃꯁꯤꯁꯦ ꯅꯦꯅꯦ Hey Benau! Nang sida kaidorige? Lao, tumar si lao. Mama, ay nene ka tumganiye. Kay gis na tumdoy no. Lao, lao di lao. Hogalo. Nang tayay ga igane. Hayu ga yukan ta thabak sa toy ni. Ngan na hogala gane. Sa ising ga se thongam ga da bane. Angang se sida pusan dana. He, tongam bi. Nasak to yening din he. Ibema, jasila. Aku kalian tahu? 이봐이 아이 나 지금 이제 또 맨날 강한 게 떠오르다 Nang di kerang kandel lah iba. Na bai di kangau drene. Nang lah bu kari sa siga. 거리 무사디로다 렛지미네 로바 사그라 참나 탁 돌명아이 깨노 이봐 Nang cembi. Na tay ki sa gla sam te lolo. Chalo. ꯍꯣꯏ ꯗꯦ 이봐 아코이 시디 우디나 Tahu di sini ne. Ya cang bu sibu halat tu sini ne. Yum makada bu irai lai treta. Kana gi ni wang ne na. Nong phung ngam bu ki kocha sat lai da. 이봐 내 왁도 부지 부지 이양 마우나 비여미 아이디 그 지네 떠오르세 얌 타글리네 이디 이봐 Kalenjao, 자 adum le pagla idu kai gino. Chango, phamula o. Kalau kalian jauh kan sila. Hey, Kalenjao. Nang na lakpo bu chumna sumla iro kai lairage. 숨을 낳고는 뛰듯이 아이고 하이기 라이니 Kai haige haino. 자 아이 컴퓨터도 사크림이 Nang ki komputer tu bu sak ya ba. 보이 사크림이 봐 Nang komputer sak ne se. Ai ngana khang ram. 예, 아이 하이버디냐 파잖아 이걸 아버님이 아이라 깐데 파이브 또 그래 아이 거니미시 아도 이제 컴퓨터 시험나 보네 싱 따라 같은 정리 하이비시 싱 따라도 비우비시 Ai na nga la ko tu di kalian jauh. Komputer ko am te lai uram tu da. 봐 아이네 하이버 헤이터버 빼빠빼빠 메이커니래 봐 아이도 부문가 소런절로 터미네미 봐 아이도 이바이네 가만히 우대이노 봐 ꯇꯌꯥꯏ ꯆꯥ Na tay ki si piu ni sa da. ꯏꯅꯝꯃꯒꯤꯁꯨ ꯑꯃ ꯁꯦꯝꯃꯛꯑꯒꯦ Yare yare, chaga amta thakningde. 뭐야지 아이 뭐야지 아이 사 놀리지 뭐야지
ꯑꯩ ꯁꯥꯎ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯕꯨ ꯁꯨꯃꯥꯏꯅ ꯄꯤꯕ ꯍꯧꯅꯕ꯭ꯔꯣ ꯅꯃ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯑꯇꯥꯛꯅꯔꯦꯅꯦ ꯅꯪ ꯇꯌꯥꯏ ꯑꯩꯕꯨ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯒꯦ ꯇꯌꯥꯏ ꯂꯟꯆꯦꯟꯕꯤ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯗꯤ ꯅꯅꯝꯃꯅ ꯁꯥꯎꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯤ 이베마 나꼭두다네 खरा खंजिलोनेहे ꯆꯦ ꯇꯞ ꯇꯞꯅ ꯋꯥꯔꯒꯅꯦ ꯃꯔꯥꯏ ꯁꯤꯡꯖꯔꯛꯀꯅꯤ ꯇꯣꯛꯄꯤꯔꯣꯗ ꯏꯆꯦ स्वाइदने kapsinadраsu ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦꯍꯦ ꯊꯝꯕꯣ ꯂꯟꯆꯦꯟꯕꯤ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏꯗ ꯑꯦ ꯊꯥꯖ ꯀꯩ ꯆꯠꯇꯣꯏꯅꯣ 이제 데뷔를 잘르게 되더니 ꯊꯥꯖ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯇꯪꯗꯤ ꯀꯩꯅꯣꯝꯗꯤ ꯆꯥꯃꯤꯟꯅ ꯌꯥꯕꯅꯦ 야예 짜세 ꯑꯗꯨꯗꯤ ꯀꯩꯅꯣ ꯊꯥꯖ ꯉꯁꯤ ꯍꯦꯛꯇ ꯆꯥꯔꯁꯤꯔꯣ ꯂꯟꯆꯦꯟꯕꯤꯁꯨꯅꯦ ꯀꯥꯎꯊꯣꯛꯄꯤꯔꯨꯔꯣ 다탐버 ꯑꯩ ꯂꯟꯆꯦꯟꯕꯤ ꯆꯪꯗꯧꯁꯦ ꯇꯜꯂꯤꯗ ꯃꯣꯏ ꯃꯅꯝ ꯃꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛ ꯑꯇꯣꯞꯄ ꯄꯥꯎ ꯌꯥꯝ ꯇꯥꯏꯅꯦ ꯃꯣꯏ ꯃꯕꯨꯡꯁꯤꯡꯁꯤꯁꯨ ꯇꯪꯈꯥꯏ ꯂꯣꯏꯅ ꯁꯤꯔ ꯃꯥꯜꯂꯤꯅꯦ ꯂꯟꯆꯦꯟꯕꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯖ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯐꯔꯦꯁꯦ ꯅꯪꯁꯨ ꯅꯣꯏ ꯆꯦ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯗꯨ ꯊꯥꯖ ꯁꯍꯦꯟꯅ ꯃꯥꯕꯨ ꯍꯪꯉꯦ ꯍꯥꯏꯕꯁꯦ ꯇꯟꯖꯥ ꯐꯪꯉꯗꯤ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯟꯆꯦꯟꯕꯤꯗ ꯇꯝꯃꯒꯦ ꯑꯩꯅꯁꯨ ꯃꯤ ꯑꯃ ꯍꯪꯉꯝꯃꯦꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯁꯤꯅꯤ ꯉꯥꯡꯕꯁꯤꯗꯤꯕ ꯆꯠꯁꯤꯜꯂꯧꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯆꯥꯛꯇꯤ ꯁꯨꯛꯊꯣꯡ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛꯀ ꯊꯨꯝꯃ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯌꯤꯡꯕꯤ ꯆꯥꯛꯇꯨꯕꯨ ꯑꯐꯕ ꯅꯠꯇ꯭ꯔꯅꯦ 마니 ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝ ꯆꯠꯈꯤꯕꯅꯤ ꯆꯥꯛ ꯆꯥꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯁꯨꯝ ꯆꯠꯈꯤꯕꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯈꯥꯛꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯔꯦ ꯆꯥꯔꯛꯀꯦꯔꯥ ꯆꯥꯔꯛꯑꯣꯏꯔꯥ ꯃꯉꯣꯟꯗꯒꯤꯗꯤꯅꯦ ꯍꯨꯏ ꯁꯤꯜꯂꯦꯅ ꯀꯥꯟꯅꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯩꯁ ꯄꯨꯡ ꯆꯥ ꯌꯧꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯑꯌꯤꯡꯕꯤ ꯑꯩ ꯊꯦꯡꯉꯦꯕꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁ ꯆꯥꯛꯁꯦ ꯅꯍꯥꯟꯒꯩ ꯁꯨꯛꯊꯣꯡ ꯊꯣꯡꯗꯕꯩꯔꯥ ꯈꯪꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯁꯤꯗꯤꯅꯦ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯉꯥꯛꯇ ꯐꯝꯃꯨꯈꯤꯒꯦꯗ ꯑꯁ ꯀꯣꯛꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯤ ꯍꯦ ꯁꯅꯥ 이베마 한비리에다나 ꯀꯣꯂꯤꯀꯥꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯜꯂꯨꯆꯣ ꯍꯣꯏ ꯅꯃ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯌꯣꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ ꯍꯦ ꯄꯣꯂꯤꯛꯁꯦ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯅꯣ ꯅꯃ ꯑꯩꯒꯤ ꯆꯥꯛꯇꯤ ꯍꯦ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ
ꯑꯩꯉꯣꯟꯗ ꯄꯦꯄꯦ ꯌꯥꯝ ꯉꯥꯡꯀꯅꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯀꯣꯜꯂꯤꯛꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩꯅ ꯍꯟꯗꯛ ꯃꯨꯛ ꯆꯪꯉꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ Nene, nang kaidaurage? Benaw, nene kaisu tawdiye. Aduga kari kapiba? Aigi skungi janaba puba jakto. Ai janingdadana jaraktre. Bani jaminarjeba. Nene ai laurugige ko. ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯇꯧꯕ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯑꯇꯥꯛꯅꯔꯦꯅꯦ ꯅꯪ Nene, si jaminarse. Benaw, nene yare, nang adum chacharo. Nene chadradi aisu charo. Si charjeba nene. Si chachalo. Benaw, adudi nang shu charse. Nene, jaminarje lao. Nene, si chachalo. Si muka chachalo ba. Nene muka chachalaje. Nene, sekap kano ba? Benaw. ꯂꯩꯗꯤ ꯂꯩꯇ꯭ꯔꯦꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯀ ꯎꯍꯟꯕ ꯌꯥꯄꯣꯟꯇꯦ ꯍꯌꯦꯡ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯄꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯆꯠꯅ ꯉꯥꯡꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯎꯍꯟꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯦ ꯐꯠ ꯇꯧꯊꯣꯛꯍꯧꯔꯒꯦ ꯀꯩꯅꯣꯅꯦ ꯈꯪꯉꯤꯅꯦ ꯇꯤꯠ ꯂꯧꯕ ꯊꯕꯛꯁꯤꯃ ꯇꯧꯕꯗꯣ ꯑꯣꯟꯊꯣꯛ ꯀꯨꯏ ꯆꯪꯈ꯭ꯔꯦ ꯍꯣꯏ ꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯈꯔ ꯀꯨꯏ ꯇꯥꯕ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯥꯡꯒꯠꯂꯝꯃꯕꯅꯦꯕ ꯏꯟꯁꯥꯡꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯊꯣꯡꯉꯒ ꯆꯥꯕ ꯈꯔ ꯌꯥꯏꯕ ꯏꯟꯁꯥꯡꯗꯨꯃꯗꯤ ꯐꯔꯦꯛ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ ꯏꯟꯁꯥꯡꯗꯨ ꯑꯩꯅ ꯊꯣꯡꯉꯒꯗꯤ ꯈꯔ ꯆꯥꯕ ꯌꯥꯏꯑꯕ ꯁꯅꯥꯔꯩ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯝꯃꯁꯤꯕ ꯑꯁ ꯅꯠꯇ꯭ꯔꯗꯤ ꯁꯅꯥꯔꯩ ꯑꯩꯁꯤ ꯑꯔꯣꯏꯕꯗꯗꯤ ꯐꯅꯦꯛ ꯁꯦꯠꯂꯛꯀꯗꯧꯕ ꯃꯥꯜꯂꯤ ꯌꯥꯔꯦꯍꯦ ꯃꯇꯝ ꯌꯧꯔꯒ ꯂꯥꯛꯄꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯅꯆꯥꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅꯅꯦ ꯃꯇꯝ ꯍꯦꯛ ꯌꯧꯗꯅ ꯄꯨꯁꯤꯜꯂꯛꯑꯕ ꯌꯦꯡꯉꯣ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯁꯅꯥꯔꯩ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯁꯥꯎꯕꯒꯅꯦ ꯃꯄꯥꯝ ꯆꯠꯈꯤ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯕꯨ ꯐꯖꯕ ꯅꯨꯄꯤꯗꯤ ꯃꯥ ꯑꯃꯨꯛ ꯈꯥꯏꯅꯈ꯭ꯔꯒ ꯃꯄꯣꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯣꯏꯑꯕ ꯑꯩ
Kana? ꯔꯟꯆꯤꯟꯕꯤ ꯑꯩꯅꯤꯅꯦꯍꯦ ꯏꯆꯦ ꯍꯣꯏ ꯏꯕꯥꯏ ꯍꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯣ Inamasu thabam chatokhi. Tayaisu office te halaktri. ꯑꯣ ꯃꯣꯏ ꯂꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦꯕ Hoi, loi chathokre. Ite. Kakhalo mangole famsilao. ꯉꯥꯏꯈꯣꯅꯦ ꯐꯝꯕꯒ ꯂꯥꯏꯔꯤ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯊꯛꯆꯒꯦꯕ Hoi ite, ai kanjaragi. ꯃꯤꯁꯨ ꯀꯅꯥ ꯂꯩꯇꯕ ꯋꯥꯇꯣꯛꯅ ꯇꯥꯟꯖꯔꯦꯗ ꯇꯥꯟꯖꯥꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯇꯦꯅꯧꯔꯕꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ Te, ising sida lay. 이승 나띠 낭기 누시보다 아이 까이기 다도두나 아이나 모두 누시 하이리시 Kay no ite. Khutsi thado. 아이네 파이 포름 땅가 시보고 봐 아이 오이드나 똑게 Thado. Thado se. He, Ranchinbi. Kay no nang tai se. Ha, kay no ba nang tai se? Inama. Mase, sagi wakal jinba. Bawukje chumnaba mine. Kari, saidang binangumnasu. Aigi upasida adamna haiba yaba. 예 아이 용시들 아이제 마나 아이보 미원들 라나 오늘 오늘 이시야 아이 아무거나 라고 가면 다져도 이제 He, Tonggambi. Nang, yumdang mana kay nai habado. Ay khoi da tawri ne. Nang ngasidi khangni dana. Hey, Ingbi. Koi kalan jauna matha samdong chen chakhijibu. Kana kai donaragene. Ho kana ga oiru ni. Nangi na sanupi Tonggambi sina ne. Icham cham jaba ipa do. Yum sida changba ngamna na ba. Mana siliba. Ai na haidro. I mari punda ba miga lemi na banga moina. Inama, Karo karo. Kana gi na ma. Gasi da gi nang yum sida lebe haro hasi. Hey, karigino nangna imung manung mari mata kaina bisilti ha? tayai. Nachana haijari se aseng mane. Ai la di tayai. Amuk ta mga samsi para ka ne. Lak ta na ingo se. Ingo se. Nang nangam jadi ne. Ay tau kayong. Tara. Hey, kari kapino. Ha? Nangi dama iche lady city. Yaima. Nangi namang magtada. Nasan mo, mina mangag sampay da na ilaba pauba. Nang nayeng na nalaybang amaba. Che. Masana tawjaru mahi. Masana pangjabudubu. Masidabu aini kari haidu nei che. Yare yaima. Nang nakasitang haibada, kanana sumanggani, kanana lalanggani haiba. Iche na loy na uba pang. Chanare, yam chatokhi nung ninangbo. Maishe, ikoi da samnarakta nung tok tare ninangbo. Yare da ina masu ne. Hek pok mina riba na kwasi kiti. Kay sukhan bide. Ayindi. Inamadi, nakoy mayamna nung si Zana na laminabado. Adu kang pamjabani. Madugidamak, nakoy na ay lana uradi, nakoy lan gani ibema. Katay da gino matong maram kang na jelak pisi kiti. Ina mana mitang ita sang ine. Nang kaya! Thagre. Ha? Ngarang da lakbi na koy na su. Aduk usit taway da bawangang. Nang ginupa na warak taba mataw do, ay hunda di ulak ka na. Nang, ay se kanana yung kali. Ay se, yung sige, mapu, imong sige, kuhel-hel. Wait, so. Ay, gisaro mo tunga ka ni ko.
ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯦ ꯆꯦ ꯇꯣꯛꯑꯣꯕꯁꯦ ꯍꯩ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯟꯒꯅꯤ ꯀꯛꯈꯅꯨ ꯑꯩ ꯆꯪꯍꯧꯔꯒꯦ ꯌꯥꯏꯃ ꯅꯈꯣꯏ ꯀꯨꯏꯅ ꯇꯨꯝꯃꯟꯈ꯭ꯔꯦ ꯅꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯆꯤꯟꯕꯧ ꯋꯥꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯎꯕ ꯅꯠꯇꯅ ꯎꯕ ꯐꯪꯉꯔꯣꯏ ꯂꯟꯆꯦꯟꯕꯤ ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯈꯟꯕ꯭ꯔꯣ ꯏꯆꯦ ꯂꯩꯔꯤꯁꯤꯅꯤꯗꯅ ꯌꯦꯡꯉꯣꯏ ꯃꯤꯗꯤꯅꯦ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ ꯁꯥ ꯃꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯌꯥꯏꯃ ꯅꯆꯟꯁꯦ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯉꯥꯡ ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯅꯍꯧꯔꯣ ꯂꯟꯆꯦꯟꯕꯤ ꯆꯠꯁꯤꯜꯂꯛꯑꯣ 이제 나한테 쓰시라오 라오 그 얇은 덩지 영혼에서 에 니네 니네 Beno 넌 까지 뚜이노 애줄라게 He Beno Lao Lao đi nào Beno Chalo Nang cậu ra chalo Nama hình chả bị xin nè Imo bộ một yốt khởi đi Chalo Chà sĩ Kumay luay na Sana rin Kumay yung mabawag na magiko ꯅꯪ ꯀꯅꯥꯅꯣ ꯏꯁꯥꯁꯦ ꯏ ꯀꯥꯔ ꯂꯥꯛꯏꯉꯩꯁꯤꯗ ꯑꯔꯩ ꯑꯃꯗ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯪ ꯈꯨꯜꯁꯤꯗ ꯀꯅꯥ ꯂꯩꯔꯕ ꯌꯥꯎꯒꯂ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯈꯨꯟ ꯁꯤꯜꯂꯝꯃꯤ ꯇꯥꯔꯦꯅꯦ ꯑꯩ ꯈꯨꯟ ꯁꯤꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯟꯁꯤꯒꯤꯗꯤ ꯑꯩꯗꯤ ꯊꯣꯛꯀꯕ꯭ꯔꯦ 하도세 집을 가려봐 나는 서도 애니하지도 애니하지도 나는 서도 애니하지도 애니하지도 하도하면서 야세